ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜ ꯄꯤꯅꯕꯁꯦ ꯂꯣꯏꯅꯃꯛ ꯂꯥꯛꯁꯨ ꯂꯥꯛꯅꯤꯡꯉꯝꯒꯅꯤ ꯀꯣ ꯑꯗꯨꯒ ꯂꯥꯛꯅꯤꯡꯉꯒꯁꯨ ꯂꯥꯛꯄ ꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯆꯦꯆꯦꯅ ꯄꯤꯔꯛꯏꯁꯦ ꯆꯦꯆꯦ ꯈꯛꯀꯤ ꯑꯣꯏꯕ ꯅꯠꯇꯅ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯏꯆꯟ ꯄꯨꯝꯅꯃꯛꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯃꯛꯇ ꯒꯤꯐ ꯄꯤꯕꯅꯦ ꯑꯗꯨꯝ ꯂꯧꯖꯒꯦ ꯆꯦꯆꯦꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯒꯤꯐ ꯇꯧꯕꯤꯔꯦꯕꯀꯣ ꯕꯣꯅꯦꯝꯒꯤꯗꯤ ꯚꯤꯗꯤꯑꯣꯒ ꯅꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯂꯤꯠꯄ ꯅꯍꯥꯟꯒꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯗꯥꯔꯛ ꯒ꯭ꯔꯤꯟꯗ ꯇꯤ ꯁꯔꯠ ꯑꯃꯃꯝ ꯆꯦꯆꯦꯅ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯄꯦꯀꯦꯠ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯤꯅ ꯁ꯭ꯄꯦꯁꯦꯜ ꯐꯣꯔ ꯄꯤꯇꯔꯁꯦ ꯃꯥ ꯉꯁꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗꯨꯅ ꯕꯣꯅꯦꯝ ꯑꯗꯨꯒ ꯄꯤꯇꯔ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯃꯛꯇ ꯆꯩꯔꯥꯎꯕꯒꯤ ꯒꯤꯐ ꯊꯤꯟꯕ ꯂꯥꯛꯏꯕ ꯇꯝꯄꯥꯛꯇꯒꯤ ꯑꯩꯒꯤ ꯆꯦꯆꯦ ꯁꯛꯅ ꯆꯦꯆꯦ ꯂꯤꯂꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯦꯅꯈꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯈꯥꯗ ꯁꯟꯗ꯭ꯔꯣꯛ ꯍꯥꯏꯔꯤꯕ ꯈꯨꯟꯗꯒꯤꯅꯤ ꯅꯨꯡꯁꯤꯅ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯀꯣ ꯆꯅꯝ ꯁꯟꯗ꯭ꯔꯣꯛ ꯅꯨꯡꯁꯤꯅ ꯑꯁꯨꯃꯥꯏꯅ ꯃꯄꯥ ꯑꯃ ꯁꯛꯅ ꯒꯤꯐ ꯄꯤꯕ ꯂꯥꯛꯄꯁꯤꯗ ꯑꯩ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯁꯥꯏꯖ ꯍꯪꯂꯛꯈ꯭ꯔꯕꯅꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯁꯥꯏꯖ ꯀꯔꯤ ꯂꯩꯔꯗꯤ ꯄꯛꯀꯅꯤ ꯈꯣꯠꯀꯅꯤ ꯁꯥꯏꯖ ꯀꯌꯥꯅꯣ ꯀꯥꯏꯅ ꯍꯪꯉꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯂꯥꯛꯇꯕꯤꯗꯀꯣ ꯌꯥꯝꯅꯁꯨ ꯏꯀꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗꯀꯣ ꯑꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯆꯥ ꯑꯊꯛꯁꯦ ꯑꯗꯨꯝ ꯈꯔ ꯆꯥꯃꯤꯟꯅꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯗꯨꯒ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯆꯤꯆꯦꯅ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯗꯨ ꯂꯥꯛꯃꯤꯟꯅꯕ ꯂꯣꯏꯅꯃꯛꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯗꯨꯝ ꯂꯣꯏꯅ ꯇꯥꯃꯤꯟꯅꯁꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦ ꯑꯗꯨꯗꯨꯒ ꯑꯁꯨꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯕꯗ ꯆꯦꯆꯦ ꯍꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯅꯤꯡꯕꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯌꯦꯕꯀꯣ ꯆꯦꯆꯦ ꯑꯗꯨꯝ ꯁꯔꯄ꯭ꯔꯥꯏꯖꯇꯤ ꯑꯣꯏꯔꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯍꯩꯗꯣ ꯑꯗꯨꯝ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯟꯅ ꯑꯆꯥꯊꯛ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯁꯤ Praise the Lord, hallelujah. Thakanabine Padumpo, Nimbusaw, Nimatang Mamri Padumpo, Astobine, Kay, Sa Queen Sam, Punem, Etnang Kindro, Pudbo, Nang Lungsi Pibini, Santore, Kay Salili, Herona, I, Tainauru, Nam, Astobin, Kay Sanamino, Hara Pana, Lena, Namro, Nimbusaw, Nimatang Bay, Padumpo, Sikindro, Padumpo, Kaniko, Kurtusam, I am Lungsi Pibini. Kum khade kumran hingnai zirau nai trapa ningai phi thul agana thagro ning rau ni mathang yai thagro ki nei malung sipi nei kring pi phor he pilagbe yai isa na hingna ra kudong thila na kau thuge munui lili herane ai now herane diver yai thagro ki nei phor pankal pilagni yai pun siro chana hukna ro ki kudong thila na kau thuge munui phor pankal pi pilo te ning ro salai kai mani jagur thuna khin aroki kai sabun sagro tukbai ko no mot ko no gewan kidun punang lo thude pilot ne mro sale kai sama ye matam ro ke ban kristopan to kai sami worker vitamin kudin mo ai so mel bang chana pam ko ye pilo nam re jowi ne so amen hawa hota bako hawa ne kasi yang sedih to thakna hai bako magi life se na mai sabab thini हाइदी माइ नुपा लेको माइ मचे लेको मचे बदि मागा थबक पुनबा ngलवादिगी हेल्पर बिदो अदुसु नादुसु नुवादिना नो बिदा नति डार्लिंग तो अंगसिन की नुपी मंगी द लेको अदुसु थबक पुलिदना ngलवादिगी अदुसु ना नुवादिना माइ नुपासु नुवादिना नो हे मास्टरसु नुवादिको मास्टर कोई जाने ओया तो मा खाली खाली जो बात तो थका आई की पुंसी से ना नुवादा मासु नुवादा बने तुले वीडियो सुम मखा चꯠथजरकपदा हजकी चेचेना अखोइदमक्ता गिफ्ट तौबिरेबको बोनेमगिदि वीडियो नंबर नंगौद्रे लिप नहादि चप मानेको डार्क ग्रीन टी शर्ट अममम चेचेना पिबिरे अदुगा पेकेट मनुंग यावसना स्पेशल फॉर पीटर से मा ngasi यावबो ngamdre अदुगा बाबागी फ्री कलर पानबा माने खुदै माने चेचेना गिफ्ट तौबिरेबको अदुगा सिना फने ममागी दमक्ता पिरपा
ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯆꯤꯆꯦꯕꯨꯁꯨ ꯀꯣ ꯆꯤꯆꯦ ꯍꯣꯏꯁꯦ ꯄꯤꯕꯥ ꯌꯥꯎꯗꯦꯅ ꯇꯥꯁꯦ ꯄꯤꯕꯥ ꯌꯥꯎꯗꯕꯗꯒꯤ ꯅꯤꯉꯣꯜ ꯃꯔꯤ ꯄꯤꯕꯥ ꯌꯥꯎꯗꯕꯗꯒꯤ ꯑꯩꯈꯣꯏꯗ ꯄꯤꯕꯥ ꯁꯛꯅ ꯃꯥꯒꯤ ꯃꯤꯡꯁꯨ ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯆꯤꯆꯦꯒꯤ ꯃꯃꯥꯒꯤ ꯃꯤꯡꯁꯤꯅ ꯊꯣꯏꯕꯤ ꯃꯇꯝ ꯑꯃꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯅꯦꯀꯣ ꯆꯤꯆꯦ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯗꯣ ꯀꯀꯥꯁꯤ ꯉꯁꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯀꯀꯥ ꯁꯨꯔꯦꯁ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯗꯤ ꯈꯔ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯉꯁꯤ ꯃꯌꯥꯝꯁꯨ ꯄꯨꯜꯂꯤꯉꯩꯗꯀꯣ ꯂꯩꯔꯤꯕ ꯆꯤꯆꯦꯒꯤ ꯃꯤꯡꯁꯦ ꯂꯤꯂꯤ ꯀꯣ ꯌꯨꯝꯅꯥꯛꯅ ꯊꯤꯌꯥꯝ ꯑꯣꯏꯗꯣꯏꯅꯤ ꯅꯤꯉꯣꯜꯅꯤꯀꯣ ꯊꯤꯌꯥꯝ ꯅꯤꯉꯣꯜꯅꯦꯕ ꯑꯗꯨꯒ ꯆꯤꯆꯦ ꯍꯣꯏꯒꯤꯗ ꯑꯩꯅ ꯋꯥꯍꯩ ꯉꯁꯤꯗꯤ ꯆꯤꯆꯦꯅ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯐꯣꯡꯗꯣꯛꯆꯔꯝꯃꯦꯕꯀꯣ ꯊꯥꯏꯅ ꯆꯍꯤ 10 ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯦꯃꯤꯂꯤꯁꯦ ꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯅꯠꯇꯦꯀꯣ ꯃꯃꯥꯡꯒꯤ ꯌꯨꯝꯁꯦ ꯅꯣꯡꯅ ꯌꯨꯗꯅ ꯏꯅ ꯀꯨꯞꯄ ꯌꯨꯝꯗꯨꯗ ꯅꯣꯡꯅ ꯌꯨꯗꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯁꯥꯇꯤꯟ ꯇꯨꯞꯄꯒ ꯆꯥꯛ ꯆꯥꯔꯤꯉꯩ ꯇꯥꯏꯃꯤꯡꯒꯤ ꯆꯤꯆꯦꯅ ꯄ꯭ꯔꯙꯥꯟ ꯀꯥꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯀꯥꯅ ꯄ꯭ꯔꯙꯥꯟ ꯀꯥꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯗꯣꯏꯅꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯒꯤ ꯌꯨꯝꯒꯤꯗꯃꯛꯇ ꯂꯥꯛꯑꯒ ꯖꯤꯡꯒ ꯕꯥꯟ 5 ꯁꯨꯃꯥꯏꯅ ꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯣꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯍꯣꯔꯦꯟ ꯑꯩ ꯆꯠꯆꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛꯈꯨꯝ ꯑꯣꯏꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯗ ꯀꯨꯞꯅꯔꯤꯕ ꯖꯤꯡꯒꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯁꯨꯃꯥꯏꯅ ꯂꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯁꯣꯔꯅ ꯃꯊꯪ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯕ ꯌꯨꯝꯒꯤ ꯁ꯭ꯇꯦꯖꯁꯦ ꯑꯁꯨꯃꯥꯏꯅ ꯁꯥꯕ ꯉꯝꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯈꯔ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕ ꯉꯝꯖꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛꯀ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯃꯨꯛ ꯐꯪꯕ ꯉꯝꯕꯁꯨ ꯑꯣꯏꯖꯁꯅꯨ ꯑꯗꯣ ꯀꯀꯥꯁꯤ ꯂꯥꯛꯑꯗꯤ ꯉꯁꯤ ꯑꯩ ꯋꯥꯔꯤꯗꯣ ꯑꯩ ꯐꯖꯅ ꯂꯤꯊꯣꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯇꯝ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤꯅꯀꯣ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯆꯤꯆꯦ ꯅꯤꯡꯁꯤꯡꯉꯝꯃꯔꯣꯏ ꯃꯤꯗꯤ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯁꯨ ꯑꯗꯨ ꯈꯛ ꯅꯠꯇꯕꯤꯗ ꯕꯕꯥꯅ ꯅꯥꯔꯤ ꯇꯥꯏꯃꯤꯡꯗꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯕꯕꯥꯒꯤ ꯀꯣꯛꯊꯛꯇ ꯐꯥꯎꯗ ꯆꯤꯆꯦꯅ ꯕꯣꯔ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯤꯕꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯛꯇ ꯑꯗꯨꯝ ꯁꯝꯖꯤꯟꯒꯦꯀꯣ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯩꯒꯤ ꯍꯦꯛ ꯃꯈꯥ ꯊꯪꯕ ꯏꯅꯥꯎꯄꯥꯁꯦ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯆꯔꯥ ꯕꯖꯥꯔꯗ ꯄꯣꯠ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯆꯤꯆꯦ ꯌꯨꯝꯁꯤꯗ ꯆꯪꯗꯣꯏꯅꯤ ꯑꯗꯨꯒ ꯏꯄꯥꯝꯗ ꯈꯟꯗꯣꯛꯇꯀꯣ ꯍꯟꯗꯣꯛꯇ ꯆꯤꯆꯦ ꯍꯣꯏꯒꯤ ꯏꯄꯥꯝꯁꯤꯗ ꯆꯪꯉꯒ ꯆꯥꯛ ꯏꯜꯂꯒ ꯅꯣꯡꯃꯒꯤ ꯑꯌꯨꯛꯀꯤ ꯆꯔꯥ ꯑꯃ ꯑꯁꯨꯃꯥꯏꯅ ꯂꯦꯜꯂꯛꯈꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯝꯂꯞꯄ ꯑꯗꯨꯝ ꯍꯥꯏꯒꯦꯅ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦꯕꯀꯣ ꯆꯤꯆꯦꯅ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯕꯣꯅꯦꯝꯅ ꯅꯣꯛꯁꯜꯂꯛꯀꯗꯣꯏꯁꯦ ꯑꯍꯥꯟꯕꯗꯀꯣ ꯑꯩꯅ ꯑꯩꯈꯣꯏ ꯁꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯃꯥꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯁꯤ ꯑꯍꯥꯟꯕꯗ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯍꯦꯟꯇꯣꯛꯇꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯅꯅꯦꯕ ꯇꯧꯕꯤꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯁꯟꯇ꯭ꯔꯣꯛ ꯈꯟꯇ꯭ꯔꯣꯛ ꯊꯤꯌꯥꯝ ꯐꯨꯅꯥ ꯂꯩꯁꯦ ꯄꯨꯔꯥ ꯏꯆꯤꯜ ꯏꯅꯥꯎꯅꯦꯕ ꯂꯩꯅꯔꯤꯁꯦ ꯁꯤ ꯐꯤꯖꯤꯀꯦꯜꯂꯤꯗꯤ ꯄꯥꯛꯅ ꯉꯝꯗꯦꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨ ꯃꯦꯟꯇꯦꯂꯤꯗꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯅꯉꯣꯟꯗꯀꯣ ꯑꯩꯅ ꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄꯨꯝꯕꯅꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ 100ꯀ ꯌꯧꯈꯠꯂꯛꯄꯁꯦ ꯑꯩꯅꯁꯨ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯄꯣꯛꯃꯤꯟꯅꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯃꯥꯟꯅꯗꯕ ꯀꯩꯝ ꯂꯩꯇꯅꯀꯣ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯁꯨ ꯌꯥꯎꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗ ꯊꯥꯏꯅ ꯑꯩꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯕꯤꯗꯀꯣ ꯑꯩꯈꯣꯏ ꯀꯀꯥ ꯏꯗꯣꯝꯆꯥꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯏꯃꯥ ꯏꯄꯥꯒꯨꯝꯕꯅꯦꯕꯀꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯁꯨ ꯁꯨꯝ ꯑꯗꯨꯒꯨꯝꯕꯒꯤ ꯏꯃꯨꯡ ꯑꯃꯗ ꯊꯨꯡꯉꯨꯕꯒꯤ ꯁꯨꯝ ꯃꯔꯤꯗꯣ ꯁꯥꯡꯗꯣꯛꯈꯤꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯔꯤꯗꯒꯤ ꯁꯨꯝ ꯁꯝꯅꯔꯛꯄꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯦ ꯑꯩ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯗꯧꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯀ ꯇꯧꯕꯤꯗꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯅ ꯃꯦꯗꯤꯌꯥꯒꯤ ꯍꯥꯏꯗꯤ ꯊꯣꯡꯗ ꯑꯐꯕ ꯑꯃ ꯑꯣꯏꯍꯟꯕꯤꯕꯁꯦ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯑꯣꯏꯅꯀꯣ ꯁꯤꯅ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯒ ꯕꯣꯅꯦꯝꯕꯨꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯐꯨꯅꯥꯟ ꯃꯔꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯗꯤ ꯈꯪꯕꯤꯔꯝꯃꯣꯏ ꯃꯔꯤꯡ ꯖꯥꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯂꯩꯕꯁꯤꯗ ꯐꯨꯅꯥꯟꯁꯦ ꯌꯥꯝꯅ ꯁꯤ ꯃꯤꯅꯗꯤ ꯈꯪꯗꯕ ꯑꯗꯨꯒ ꯑꯐꯕ ꯃꯤ ꯌꯥꯝꯅ
ꯊꯣꯛꯄ ꯃꯐꯝꯅꯤ ꯅꯥꯏꯅ ꯊꯝꯖꯒꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯊꯥꯒꯠꯄꯗꯤ ꯅꯠꯆꯗꯦ ꯁꯤꯗ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯩꯀꯣ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯔꯤꯡꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯔꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯋꯥꯡ ꯆꯥꯎꯕ ꯑꯃ ꯂꯩꯁꯤꯅ ꯀꯀꯥꯗꯀꯣ ꯑꯩꯒꯤ ꯀꯀꯥꯗꯤ ꯅꯣꯏꯒꯤꯅ ꯄꯨꯄꯨꯔꯥ ꯀꯀꯥ ꯌꯥꯏꯃꯀꯣ ꯐꯤꯁꯔꯤ ꯌꯥꯏꯃ ꯃꯌꯥꯝꯅ ꯑꯪꯈꯣꯡ ꯌꯥꯏꯃꯀꯣ ꯃꯥꯁꯤ ꯑꯩꯈꯣꯏꯁꯨ ꯃꯥꯁꯨ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯀꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯂꯩ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯤꯡ ꯃꯌꯥꯝꯁꯤꯅ ꯚꯣꯠ ꯇꯧꯔꯒ ꯈꯜꯂꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯨ ꯌꯥꯝꯅ ꯀꯩ ꯋꯥꯅꯤ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯄꯤꯕ ꯃꯐꯝꯒꯤ ꯈꯨꯗꯣꯜ ꯑꯃꯃꯝꯅꯤꯅ ꯑꯩꯅ ꯂꯧꯋꯦꯕ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯦ ꯑꯩꯁꯦ ꯍꯤꯞꯄ ꯀꯥꯟꯗꯁꯨ ꯀꯣꯏꯟꯁꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯊꯥꯒꯠꯂꯦ ꯅꯪꯒꯤ ꯏꯃꯥꯡꯗ ꯕꯕꯥꯒꯤ ꯏꯗꯣꯝꯆꯥꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯄ ꯅꯠꯇꯕꯀꯣ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯌꯨꯇ꯭ꯌꯨꯕ ꯌꯥꯝ ꯇꯧꯔꯤꯕꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯕ ꯅꯪ ꯏꯆꯝ ꯆꯝꯖꯕ ꯉꯁꯥꯏꯒꯤ ꯅꯣꯏꯅꯁꯨ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯪꯅꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯅꯪꯉꯣꯟꯗ ꯍꯥꯏ ꯑꯗꯨꯗꯨꯅꯁꯨ ꯅꯪꯒꯤ ꯂꯝꯕꯤꯁꯦ ꯁꯥꯡꯅ ꯆꯠꯄꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯣꯏꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯤ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯂꯩꯅꯔꯤꯕ ꯏꯆꯦ ꯑꯩꯅ ꯐꯤꯖꯤꯀꯦꯜꯂꯤ ꯂꯥꯛꯑꯒ ꯇꯧꯕ ꯉꯝꯗꯕꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯑꯁꯣꯟꯕ ꯑꯃꯅꯦꯕꯀꯣ ꯑꯗꯨꯕꯨ ꯀꯀꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕ ꯂꯩꯇꯕ ꯃꯇꯝꯗ ꯄꯥꯡꯅꯕꯗꯣ ꯍꯧꯖꯤꯛ ꯀꯀꯥ ꯍꯣꯏꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯃꯌꯥꯝ ꯂꯧꯔꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯁꯤ ꯑꯩꯅ ꯄꯨꯖꯔꯛꯏꯁꯤ ꯌꯥꯝꯕ ꯌꯥꯝꯗꯕꯩ ꯅꯠꯇꯦ ꯁꯨꯝ ꯁꯤꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯅ ꯌꯥꯎꯖꯅꯤꯡꯕ ꯑꯗꯨꯒ ꯄꯣꯂꯤꯇꯤꯛꯁꯇ ꯃꯔꯤ ꯂꯩꯅꯕꯩꯗꯤ ꯅꯠꯇꯦꯕꯀꯣ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯅꯣꯏ ꯐꯨꯅꯥꯟꯗ 80%ꯗꯤ ꯑꯩꯒ ꯈꯪꯅꯔꯝꯒꯅꯤ ꯈꯜꯂꯤ ꯃꯤꯁꯤꯡꯁꯦ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯅ ꯑꯩ ꯁꯝꯂꯞꯄꯗ ꯂꯤꯖꯒꯦ ꯁꯥꯡꯕꯗ ꯌꯥꯝ ꯁꯥꯡꯊꯣꯛꯑꯅꯦꯕꯀꯣ ꯅꯣꯏꯒꯤ ꯃꯇꯝ ꯁ꯭ꯇꯦꯖꯇꯗꯤ ꯅꯣꯏ ꯏꯇꯥꯎ ꯂꯩꯇ꯭ꯔꯦ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯃꯇꯝꯗꯗꯤ ꯏꯇꯥꯎꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒ ꯇꯝꯒ ꯅꯣꯏꯒ ꯃꯔꯤ ꯌꯥꯝ ꯐꯩꯌꯦꯕ ꯍꯧꯖꯤꯛꯅ ꯃꯔꯤ ꯐꯠꯇꯕꯁꯦ ꯅꯨꯡꯁꯤꯅꯗꯕꯗꯤ ꯅꯠꯇꯦ ꯄ꯭ꯂꯁ ꯅꯣꯏꯒꯤ ꯏꯇꯥꯎ ꯂꯩꯇꯦꯕ ꯑꯩ ꯉꯁꯥꯏꯗ ꯅꯣꯏꯒꯤ ꯑꯣꯖꯥ ꯇꯣꯊꯪꯗꯣ ꯑꯩꯒꯤ ꯏꯇꯥꯅꯦꯕ ꯃꯥꯅ ꯌꯥꯎꯁꯪꯗ ꯑꯩꯒꯤ ꯄꯣꯠ ꯄꯤꯔꯛꯀꯅꯤꯀꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯅ ꯑꯃꯨꯛ ꯅꯣꯏ ꯈ꯭ꯔꯤꯁꯃꯥꯁꯇ ꯂꯥꯛꯀꯅꯤ ꯃꯤꯁꯤ ꯇꯣꯊꯪ ꯇꯤꯉꯣ ꯅꯣꯏꯗ ꯅꯣꯏꯗ ꯆꯥꯛ ꯆꯥꯅꯤ ꯑꯦꯅꯤ ꯃꯐꯝ ꯃꯐꯝꯗ ꯁꯤꯜꯂꯒ ꯑꯩꯅ ꯔꯥꯎꯟ ꯍꯟꯗꯛꯁꯨ ꯌꯥꯎꯁꯪꯒꯤ ꯆꯥꯈ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯔꯤꯁꯦ ꯈꯔꯗꯤ ꯇꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯝꯃꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯆꯦ ꯊꯕꯛ ꯃꯇꯥꯡ ꯃꯇꯝꯗꯅꯦꯕ ꯃꯥꯅꯦ ꯁꯟꯇ꯭ꯔꯣꯛꯇ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯌꯥꯝ ꯂꯩꯌꯦꯀꯣ ꯌꯥꯝ ꯂꯩꯌꯦ 10 ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯏꯇꯥꯎ ꯁꯥꯟꯅꯗꯕꯗꯣ ꯍꯣꯏ ꯁꯥꯟꯅꯗꯕꯗꯣ ꯂꯥꯞꯊꯣꯛꯅꯈꯤꯕꯗꯣ ꯊꯦꯡꯅꯕ ꯀꯥꯟꯗ ꯈꯛꯇ ꯅꯤꯡꯁꯤꯡꯕ ꯅꯤꯡꯁꯤꯡꯕ ꯑꯗꯨ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ ꯃꯔꯤꯗꯣ ꯑꯗꯣ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯄꯣꯠ ꯃꯆꯥ ꯑꯃ ꯌꯥꯝꯕ ꯌꯥꯝꯗꯕꯀꯣ ꯃꯥꯒꯤ ꯃꯇꯝ ꯅꯣꯏꯅ ꯌꯥꯎꯁꯪꯗ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁꯇ ꯆꯠꯄ ꯁꯨꯃꯥꯏꯅ ꯃꯔꯤ ꯑꯃ ꯊꯝꯃꯒꯗꯤ ꯌꯥꯝꯅ ꯆꯦꯠꯄ ꯑꯃꯁꯨ ꯑꯗꯨꯝ ꯑꯣꯏꯌꯦꯅ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀꯣꯏꯟꯁꯝꯁꯦ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒꯒꯤ ꯃꯆꯥꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯏꯌꯦꯅ ꯑꯩꯅ ꯑꯗꯨꯁꯨ ꯈꯜꯂꯦ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯍꯥꯏꯖꯔꯤꯗꯤ ꯑꯣ ꯁꯤ ꯑꯉꯥꯡꯁꯦ ꯃꯥꯗꯤ ꯌꯥꯝ ꯀꯟꯅ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯒꯟꯗꯦꯕꯀꯣ ꯃꯥꯗꯤ ꯗꯤꯁꯀꯁꯟꯒꯨꯝꯕ ꯃꯥꯒꯤ ꯋꯥꯈꯜꯅꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯈꯔ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯤꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯌꯦꯡꯒꯟꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯈꯔ ꯌꯦꯡꯉꯦꯀꯣ ꯑꯗꯨ ꯃꯥꯅ ꯏꯟꯗꯣꯝꯆꯥ ꯀꯀꯥꯒꯤ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯆꯥꯏ ꯏꯁꯣꯔꯅ ꯄꯤꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤꯀꯣ ꯍꯦꯟꯅ ꯐꯕ ꯊꯕꯛꯁꯨ ꯇꯧꯕꯤꯔꯛꯎ ꯐꯕꯗꯁꯨ ꯑꯣꯏꯔꯣ ꯃꯦꯗꯝ ꯅꯪꯁꯨ ꯂꯥꯏꯔꯤꯛꯀ ꯐꯖꯅ ꯇꯝꯃꯒꯅꯦ ꯁꯟꯇꯣꯛꯇ ꯅꯣꯡꯃ ꯀꯨꯝꯃꯣꯅ ꯁꯟꯇꯣꯛꯇ ꯃꯔꯨꯞ ꯑꯃꯨꯛ ꯂꯩꯇꯦ ꯅꯪꯒꯤ ꯌꯥꯝꯕꯨꯗꯤ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯁꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯣꯏꯔꯗꯤ ꯃꯌꯥꯝꯒꯤ ꯀꯥꯡꯕꯨꯁꯦ ꯁꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯅ ꯅꯣꯏꯒꯤ ꯈꯨꯟꯅꯥꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯌꯥꯝꯕꯅ ꯕꯥꯇꯣꯟ ꯐꯪꯉꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯈꯛꯇꯪ ꯄꯤꯇꯔ ꯍꯣꯏꯒꯤ ꯏꯕꯣꯛꯀꯤ ꯌꯥꯎꯍꯧꯗꯕꯗꯣ ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯤ ꯑꯩ ꯑꯅꯥꯕ ꯌꯥꯎꯕꯒꯤꯅꯦꯕ ꯑꯌꯥꯝꯕꯅꯗꯤ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯦ ꯉꯝꯃꯤꯈꯩꯁꯨ ꯂꯥꯛꯀꯅꯤ ꯉꯝꯃꯤꯈꯩꯁꯨ ꯌꯥꯎꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯕꯣꯅꯤꯌꯝꯒꯤꯀꯣ ꯀꯣꯏꯟꯁꯝꯒꯤꯁꯨ ꯐꯦꯟꯅꯤ ꯑꯗꯨꯒ ꯕꯣꯅꯤꯌꯝꯒꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯏꯇꯩꯕꯁꯤꯡ ꯏꯆꯦꯁꯤꯡꯅꯤꯀꯣ ꯂꯥꯛꯃꯤꯟꯅꯩꯁꯦ ꯅꯪꯉꯣꯟꯗ ꯁꯛ ꯀꯥꯀꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯁꯦ ꯑꯩ ꯏꯅꯥꯎꯄꯤꯅꯦꯕꯀꯣ ꯀꯀꯥꯏ ꯃꯆꯥꯅꯤ ꯊꯤꯌꯥꯝ ꯂꯛꯀꯤ ꯁꯨꯝ ꯌꯦꯡꯉꯣ ꯑꯗꯩ ꯁꯤꯁꯤꯅ ꯆꯥꯏꯅꯥꯎꯒꯤ ꯔꯥꯀꯦꯁ ꯃꯌꯥꯝꯅ ꯇꯥꯃꯣ ꯁꯤ ꯑꯩꯈꯣꯏ ꯕꯅꯥ ꯑꯃꯨꯕ ꯑꯃ ꯊꯣꯛꯂꯛꯏꯁꯤꯒꯤ ꯑꯩꯈꯣꯏ ꯕꯅꯥꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯏꯆꯟ ꯈꯨꯂꯝꯕꯝ ꯏꯆꯟꯀꯣ ꯃꯊꯪꯁꯤꯅ ꯄꯩꯁꯥꯕꯤ ꯄꯤꯌꯥ ꯃꯊꯪꯁꯤꯅ ꯀꯣꯏꯖꯝ ꯇꯣꯝꯕꯤ ꯑꯗꯣ ꯁꯤꯅ ꯕꯣꯅꯤꯌꯝ ꯃꯥꯅꯤ ꯕꯣꯅꯤꯌꯝꯒꯤ ꯐꯦꯟ ꯉꯥꯛꯇꯅꯤ ꯑꯇꯩꯁꯤꯗꯤ ꯀꯣꯏꯟꯁꯝ ꯅꯨꯡꯁꯤꯕꯩ ꯅꯠꯇꯦ ꯕꯣꯅꯤꯌꯝꯒꯤ ꯑꯩꯅ ꯌꯥꯝꯅ ꯐꯦꯟꯁꯦ ꯕꯣꯅꯤꯌꯝꯗꯤ ꯌꯥꯝ ꯅꯠꯇꯦ ꯀꯣꯟꯁꯝꯗꯤ ꯁꯥꯎꯋꯦꯕ ꯃꯉꯣꯟꯗ ꯍꯪꯉꯨꯕ ꯃꯥꯒꯤ ꯀꯔꯤ 마부 프렘 프레임도
que Step 뭐라는 거죠? เพนเพน 팬도 팬도 아주 아 마기 팬 너티 하면서 사회 해봐 마가 비절가 사회와 아주 아주 한국어와 뭐해 아이 놈들의 ทำให้ยังไงใช่ป่ะ 난 한국 ทำให้ยังไง 나 아빠 미지가라 나 아빠 나 팬. 가자가 가라 아주 진짜 저거를 비디오 단자 사바 라고 비고 거. 아도 다시 라이브에 어이 너무 아이 비어스 거의 너무 아좀 진짜 팀포를 해봐. 진짜로 제가 보기 구독 거. 제가 보기 구독 비나버제 거의 너무 락수 락닝am 거니 거. 아도가 락닝가수 락방감도 캠음수 야고 거니 거. 아도 다시 제나 피레이제 제제 각기 오이버나타다 tampak terlaiba chen pumna makna ngasi akoy ahum gi damak to gift pi bane agum dawsa gi adu loi namang ngam lakbang ngam ba di karasu oi thoroi bo adu duna sing ngasi video gi thang sida smaina oire aduna aduma oire aduga mayam na dum ai mamang gi video da monem se channel tong ana hang re khot kre na hai bo mayam su yam wakhan du nungai jade bo moi wakhan da di khan bo do kaisu खाइदोरे बको आज मागी नेम सेक ने बसेम ना हागा दि मागी तो गाना तुम हांजाबी मथमै दु नुगाइ ना हांजाबने बा माना कैसु चैनल दि हैंडल दो जों गम मोय बको अखोइना पीटर गा इबानी ना तुम वीडियो सेम ने मरा मरा तुम मागी सुन थागत पि गनि बको अदु काइना बदि सु काइना रोबा अजे मागा आइगा लाइसें से माइन आइना थौरी सिंग पद तुम लाक तब लैगा मैन ना लाना तुम खादि न ना तुम आइना क्लियरफाई तब जरो बनि बको ꯑꯗꯨ ꯀꯩꯅꯣꯝꯇ ꯃꯦꯜꯂꯧꯒꯦꯀꯣ ꯑꯩꯈꯣꯏꯒ ꯐꯨꯅꯥꯟ ꯂꯧꯒ ꯁꯟꯗꯣꯛꯀꯥꯏꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒ ꯂꯩꯅꯕ ꯃꯔꯤꯁꯦ ꯆꯤꯡꯒꯤ ꯀꯩ ꯃꯔꯤꯡ ꯀꯣꯄꯟꯀꯣ ꯏꯅꯝꯃ ꯆꯥꯏꯕꯤ ꯃꯥ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯉꯤꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯑꯩꯒꯤ ꯏꯃꯥꯅ ꯗꯗꯥ ꯈꯪꯕꯁꯦ ꯃꯆꯥ ꯁꯥꯔꯒ ꯆꯨꯝꯃꯤ ꯍꯥꯏ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯀꯣ ꯆꯦꯜꯂꯦꯀꯣ ꯆꯦꯜꯂꯦ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗ ꯄꯥꯕꯨꯡ ꯊꯥꯡꯖꯝꯕ ꯁꯤꯒ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯃꯥꯒꯤ ꯖꯤꯠꯇꯅꯤ ꯆꯠꯄꯗꯣ 마저 함 ꯍꯧꯖꯤꯛꯀꯤ ꯀꯀꯥꯔꯤ ꯍꯥꯏꯕ ꯐꯦꯁꯔꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤꯗꯤ ꯃꯅꯥꯎ ꯐꯥꯎꯗꯣꯏꯅꯦ ꯆꯟꯗꯣꯟ ꯅꯝꯃꯣꯏ ꯍꯩꯗꯣꯛ ꯆꯠꯄꯗ ꯑꯩꯅ ꯆꯟꯗꯣꯟ ꯑꯩꯁꯨ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯀ꯭ꯂꯥꯁ 6 ꯀꯥꯗ ꯉꯥꯏꯔꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯚꯣꯠ ꯍꯩꯗꯣꯛꯄ ꯅꯣꯡꯉꯥꯜꯂꯒꯅꯤ ꯄ꯭ꯔꯙꯥꯟ ꯀꯥꯕ ꯅꯣꯡꯉꯥꯜꯂꯒꯅꯤ ꯑꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯌꯥꯝ ꯂꯥꯏꯅꯩ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯩ ꯊꯥꯒꯠꯈ꯭ꯔꯦꯕ ꯃꯊꯪꯗ ꯑꯩꯅ ꯆꯟꯗꯣꯟꯁꯦ ꯂꯩꯇꯕꯗꯀꯣ ꯑꯩ ꯋꯥꯔꯤꯁꯦ ꯇꯥꯎ ꯁꯨꯅꯨꯒꯅꯤꯀꯣ ꯁꯨꯅꯨꯗꯨ ꯅꯝꯃꯦꯕ ꯃꯍꯤꯗꯣ ꯋꯥꯔ ꯍꯥꯏꯗꯤ ngomda ba sa timing to gipa mo ne sa sandun do na hoy ngata ni taw ba amatam to tan mo sa na dai ta bai ta na atu dugi sandun do nambi oda ai na sulu na ba mai do ai sen dai mai to ga do pa chale ko na kha bai ni ba mi mu jin ma sa tam ra borisha mama do wo sai bi do ina man ne ba 아버지는 이보 이복터 뭐지 sakkaneba ko ma ai ko imana ne ai mete di kuzaba ya ne da ma ti ya adu ba ne lu ko ga chattana awe amana yam ne moi ka khoi ka mari se ya ma nai ta Indang na ako'y palem lagi kano se mantra se tar se ko ako'y palem lagi. Muwang nga mahoga dili pag na ay naman te bang tak dia ko na dia ko na ba. Ang hiro. 아시 이자리네 아들이 이자만해니 라이지 아다 와하야 많이 하이디고 아이들이 아코이 하우 키바 분시세 닝싱아 야 농시 하비디 아이나 산독다 농안드리네 꿈바간디 지토이 토레 안강가 사폴레 루파타라오 주망아 루피레고 주만 마자 살레 살라가 할레 할라 모이 아이 팜 굼바네 이밤에 좀 장아가 보타가 안강 짝 인할래 사이즈 건전자죠 하이그래 아두고 릴리오이데 adu matamdasu moju pi habidi ai ka do te lai oine mara thengni adigi noi chene adi noi babana thagi sukalle aduga zachuti chamchu chan ko base adu karulanu sida lekro
ꯂꯩꯗꯣꯡꯗꯤ ꯃꯥꯏ ꯃꯔꯥꯏ ꯂꯩꯖꯔꯁꯨ ꯃꯥꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗꯕ ꯅꯪꯅ ꯊꯥꯛꯄꯕꯨ ꯑꯁꯤꯒꯨꯝꯕꯁꯨ ꯌꯥꯝ ꯉꯥꯡꯅꯩ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯊꯣꯏꯕꯗꯤ ꯏꯃꯥꯒꯨꯝꯕꯅꯤ ꯏꯃꯥ ꯍꯥꯏꯕꯗ ꯑꯩꯗꯤ ꯏꯆꯦ ꯊꯣꯏꯕꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯕꯁꯦ ꯑꯩꯈꯣꯏ ꯀꯔꯤꯝꯐꯥꯎ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯩꯔꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯂꯝ ꯂꯝꯒꯤꯁꯨ ꯐꯅꯌꯥꯝ ꯂꯥꯛꯈ꯭ꯔꯕꯅꯤ ꯕꯨꯅꯦꯝꯅꯦ ꯑꯗꯒꯤ ꯄꯤꯇꯔꯅꯦ ꯋꯟꯁꯝꯅꯦ ꯃꯣꯏ ꯑꯍꯨꯝꯗ ꯈꯨꯗꯣꯡ ꯌꯥꯝꯅ ꯄꯨꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯨ ꯈꯪꯗꯦ ꯑꯗꯒꯤ ꯃꯩꯀꯩꯁꯨ ꯈꯪꯗꯦ ꯃꯣꯏꯗ ꯑꯗꯨꯝ ꯄꯨꯡꯂꯥꯛ ꯂꯥꯛꯄꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯒꯀꯣ ꯍꯣꯏ ꯑꯗꯨ ꯃꯣꯏꯁꯨ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯇꯧꯔꯤ ꯈꯨꯗꯤꯡꯃꯛ ꯃꯥꯡꯒꯣꯟ ꯑꯣꯏꯅ ꯐꯤ ꯁꯥꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯉꯥꯡ ꯁꯦꯝꯕ ꯑꯣꯏꯔꯣ ꯑꯉꯥꯡ ꯐꯖꯕ ꯊꯣꯛꯅꯤꯡꯉꯥꯏ ꯑꯁꯤꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯗ ꯂꯣꯏꯖꯒꯦꯀꯣ ꯃꯅꯦꯝ ꯅꯪꯁꯨ ꯍꯥꯏꯔꯛꯀꯗꯅ ꯆꯤꯆꯦꯅ ꯅꯪꯁꯨ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕ ꯅꯪ ꯍꯥꯏꯅꯤꯡꯕ ꯈꯛ ꯍꯥꯏꯔꯣ ꯃꯌꯥꯝꯅ ꯃꯌꯥꯝꯗ ꯆꯤꯆꯦ ꯅꯪꯒꯤꯅ ꯍꯥꯏꯅ ꯀꯟꯈ꯭ꯔꯕꯅꯤꯅ ꯑꯃꯗꯤ ꯑꯗꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯦꯞꯄꯗꯣ ꯆꯤꯆꯦꯒꯤ ꯃꯥꯒꯤ ꯆꯤꯆꯦꯒꯤ ꯍꯥꯏꯒꯅꯨ ꯆꯤꯆꯦꯅ ꯍꯥꯏꯌꯣ ꯉꯁꯥꯏꯁꯨ ꯆꯤꯆꯦꯒꯤ ꯆꯤꯆꯦꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯀꯗꯕ ꯇꯣꯉꯥꯟꯅꯦꯕ ꯐꯤꯔꯣꯟꯁꯦ ꯄꯤꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯨꯅꯥꯟꯁꯦꯀꯣ ꯃꯅꯤ ꯈꯨꯟꯖꯥ ꯑꯣꯏꯔꯁꯨ ꯈꯨꯅꯧ ꯑꯣꯏꯔꯁꯨ ꯑꯐꯕ ꯃꯤꯁꯦ ꯌꯥꯝ ꯂꯩꯕꯅꯦꯕ ꯅꯪꯁꯨ ꯑꯐꯕ ꯃꯈꯜ ꯑꯃꯅꯦꯕ ꯐꯔꯤꯅꯦ ꯅꯪꯅ ꯁꯛꯇꯥꯏꯅꯦ ꯑꯩꯈꯣꯏꯁꯦꯀꯣ ꯁꯟꯇ꯭ꯔꯣꯛꯁꯦ ꯈꯪꯗꯕꯁꯦ ꯕꯣꯅꯤꯌꯝ ꯂꯩꯀꯥꯏꯗꯩꯅꯤ ꯍꯥꯏ ꯐꯨꯅꯥꯟ ꯕꯣꯅꯤꯌꯝ ꯂꯩꯀꯥꯏꯗꯩꯅꯤ ꯍꯥꯏ ꯃꯤ ꯈꯔꯒꯤ ꯃꯥꯝꯄꯁꯤꯅ ꯍꯥꯏꯗꯣ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯕꯣꯅꯦ ꯃꯣꯏ ꯂꯩꯀꯥꯏꯗꯅ ꯍꯥꯏꯕ ꯋꯥ ꯂꯩꯔꯤꯗꯣ ꯀꯌꯥꯝ ꯊꯤꯅ ꯅꯪꯁꯦ ꯄꯣꯄꯨꯂꯔ ꯑꯣꯏꯔꯒꯦ ꯅꯪ ꯄꯟꯕꯗ ꯋꯥ ꯂꯩꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯤꯗꯅ ꯑꯩꯈꯣꯏꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯍꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯔꯤ ꯈꯨꯗꯣꯜ ꯇꯧꯒꯅꯤ ꯀꯩꯝ ꯇꯧꯕꯤꯔꯨ ꯌꯥꯏ ꯋꯥꯍꯩꯁꯦ ꯈꯨꯗꯣꯜꯗꯤꯀꯣ ꯀ꯭ꯂꯤꯞ ꯃꯌꯥꯝ ꯌꯥꯎꯔꯗꯥꯏꯅꯦ ꯁꯤꯗ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯂꯧꯊꯣꯛꯀꯦ ꯑꯇꯩꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯈꯨꯗꯣꯜꯗꯤꯀꯣ ꯑꯁꯤ ꯀꯦꯂꯥꯁꯤꯗ ꯑꯩꯒꯤ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯗꯨ ꯇꯧꯕ ꯑꯗꯨꯅ ꯈꯨꯗꯣꯜ ꯄꯣꯠꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯅ ꯑꯃꯨꯟꯕ ꯂꯧꯊꯣꯛꯄꯩꯅꯤꯀꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯋꯦꯗꯔꯁꯤꯒꯤꯗꯤ ꯆꯞ ꯆꯥ ꯁꯤꯁꯦ ꯌꯨꯝꯒꯤ ꯄꯥꯟꯖꯕꯅꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯤꯡꯅꯤ ꯍꯥꯏꯖꯕꯅꯦ ꯄꯨꯔꯥ ꯂꯝ ꯀꯪꯅꯦꯕꯀꯣ ꯌꯣꯡꯆꯥꯛꯁꯦ ꯍꯦꯛ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯃꯨꯟꯈꯤꯕꯅ ꯍꯥꯟꯈꯤꯅꯕꯒꯤꯀꯣ ꯂꯣꯏꯅ ꯑꯗꯣ ꯑꯃꯨꯟꯕꯗꯣ ꯑꯩꯅ ꯃꯔꯨꯒꯤꯗꯣ ꯁꯦꯠꯈ꯭ꯔꯕꯅꯤ ꯑꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯏꯅꯥꯎꯄꯥꯅ ꯁꯥꯖꯕ ꯍꯦꯌꯔ ꯀ꯭ꯂꯤꯞꯁꯇꯣ ꯑꯗꯨꯃꯒ ꯈꯨꯗꯣꯜ ꯇꯧꯔꯝꯕ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯑꯃꯃꯝ ꯊꯥꯒꯠꯄꯤꯌꯣ ꯑꯅꯤ ꯂꯣꯟꯁꯤꯜꯂꯤ ꯑꯅꯤ ꯗꯤꯖꯥꯏꯟ ꯌꯥꯝ ꯑꯅꯤ ꯌꯥꯝ ꯁꯨꯔꯦ ꯐꯖꯩꯀꯣ ꯁꯤꯅ ꯑꯩ ꯁꯤ ꯕꯇꯔꯐ꯭ꯂꯥꯏ ꯌꯣꯡꯆꯥꯛꯅꯦ ꯑꯗꯣ ꯕꯖꯥꯔꯗ ꯌꯣꯟꯕꯒꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤ ꯃꯁꯛꯄꯨꯗꯤ ꯈꯤꯇꯪ ꯊꯤꯔꯦ ꯑꯁ ꯐꯨꯅꯥꯟ ꯕꯖꯥꯔꯗ ꯌꯣꯡꯆꯥꯛ ꯌꯥꯝ ꯌꯣꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯤꯗꯅ ꯃꯄꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯁꯤ ꯂꯥꯛꯄꯤꯗꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯣ ꯆꯤꯆꯦ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯕꯣꯕꯣꯛꯇꯨꯁꯨ ꯀꯟꯅꯕ ꯃꯕꯣꯛ ꯍꯥꯏꯔꯒꯦꯀꯣ ꯃꯕꯣꯛꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯕꯣꯔ ꯄꯤꯍꯧꯏꯅ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯗ ꯇꯝꯕꯤꯌꯨ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯂꯧꯍꯧꯔꯤ ꯃꯥꯅ ꯑꯩꯈꯣꯏ ꯄꯤꯇꯔꯒ ꯕꯣꯅꯦꯝꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯆꯤꯆꯦ ꯍꯣꯏ ꯈꯛ ꯅꯠꯇꯅꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯗꯨꯁꯨ ꯑꯩꯅ ꯃꯤꯡ ꯑꯃꯃꯝ ꯄꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝꯁꯨ ꯆꯥꯎꯈꯠꯄꯗꯣ ꯑꯣꯏꯃꯤꯟꯅꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯣ ꯃꯦꯟ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯇꯪꯗꯨ ꯂꯩꯇꯥꯗꯕꯁꯤꯅꯦꯕꯀꯣ ꯍꯦꯟꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯕꯥꯏ ꯆꯦ ꯁꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯤ ꯀꯨꯞꯄꯤꯕꯁꯤꯅꯦꯕꯀꯣ ꯊꯥꯏꯅ ꯑꯩꯕꯨ ꯄꯣꯛꯂꯛꯄ ꯌꯨꯝꯁꯤꯅꯦꯕ ꯁꯤꯁꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯖꯤꯡꯒꯁꯦ ꯁꯤꯅꯦꯕ ꯆꯦꯒ ꯀꯀꯥꯅ ꯄꯥꯡꯈ꯭ꯔꯤꯗꯣ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯅꯣꯡ ꯌꯨꯍꯟꯗꯕꯤꯗ ꯃꯇꯝ ꯈꯔ ꯑꯁꯨꯃꯥꯏꯅ ꯊꯩꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯦꯆꯦ ꯍꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯣꯜ ꯇꯧꯕꯤꯔꯛꯄꯗꯣ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯅꯤꯄꯣꯂꯤꯌꯟꯅꯅꯦ ꯆꯥꯛ ꯆꯥꯒꯅ ꯁꯥꯇꯤꯟ ꯇꯨꯞꯄꯒ ꯆꯥꯛ ꯆꯥꯕꯀꯣ ꯃꯄꯥꯗ ꯍꯥꯏꯕꯅꯤ ꯕꯕꯥ ꯍꯌꯦꯡꯉꯩꯗꯤ ꯁꯨꯃꯥꯏꯅ ꯌꯨꯝ ꯁꯤꯒꯨꯝꯕ ꯇꯧꯕ ꯌꯨꯝꯗꯤ ꯁꯥꯒꯅꯨꯀꯣ ꯍꯥꯏꯕ ꯋꯥꯅꯤ ꯁꯥꯇꯤꯟ ꯇꯨꯞꯄ ꯆꯥꯛ ꯆꯥꯔꯤꯅꯦ ꯁꯥꯇꯤꯟ ꯇꯨꯞꯄ ꯆꯥꯕ
खरा लेन जो है चोट पी अमर लेन चोट पी ꯑꯗꯣ ꯁꯤ ꯊꯝꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯤꯗꯤ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯔꯅꯤ ꯁꯤꯗ ꯆꯥꯛꯈꯨꯝ ꯑꯅꯧꯕ ꯁꯥꯒꯠꯂꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯊꯝꯃꯤꯗꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯊꯝꯃꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯃꯨꯡꯁꯦ ꯑꯗꯨꯒꯨꯝꯕ ꯑꯩ ꯏꯃꯨꯡ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯦꯃꯣꯔꯤꯗꯣ ꯍꯣꯏ ꯍꯣꯏ ꯁꯤ ꯑꯩꯅ ꯋꯥꯏꯗꯤ ꯏꯊꯟꯗ ꯇꯩꯕꯅꯦꯕꯀꯣ ꯑꯩꯕꯨ ꯄꯣꯛꯂꯛꯄ ꯌꯨꯝꯅꯦꯕ ꯁꯤꯁꯦ ꯃꯁꯛ ꯐꯖꯅ ꯏꯃꯥꯁꯦ ꯑꯗꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯩ ꯇꯧꯕ ꯋꯥꯅꯤ ꯀꯣꯌꯦꯜ ꯁꯝꯁꯨ ꯐꯖꯩꯁꯦ ꯏꯃꯥ ꯂꯧꯗꯣꯏꯅꯤ ꯏꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯊꯤꯕꯅꯦ ꯏꯃꯥꯒꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯂꯧꯗꯕꯅꯦ ꯕꯕꯥ ꯃꯆꯦꯠ ꯑꯃ ꯂꯧꯕ ꯔꯪ ꯀꯥꯞꯄꯩ ꯄꯤꯈ꯭ꯔꯦꯕ ꯆꯤꯆꯦ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯆꯤꯆꯦꯅꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯆꯦ ꯍꯣꯏꯅ ꯂꯥꯛꯄ ꯚꯔꯅꯥꯗꯣ ꯑꯝꯇ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯎꯠꯀꯦꯅ ꯊꯣꯛꯂꯛꯄꯅꯤ ꯃꯄꯥꯟꯗ ꯁꯤꯅꯤ ꯁꯥꯔꯤꯅꯤ ꯂꯤꯇꯨ ꯑꯇꯣꯝꯕꯅ ꯁꯤ ꯊꯝꯗꯣꯏꯅꯤ ꯒꯥꯔꯤ ꯁꯤꯅ ꯑꯩꯒꯤ ꯂꯝꯕꯣꯔꯒꯤꯅꯤ ꯂꯥꯛꯄ ꯀꯥꯟꯗ ꯊꯝꯅꯕ ꯒꯦꯔꯦꯖ ꯁꯤꯅ ꯑꯗꯨꯒ ꯆꯤꯆꯦ ꯍꯣꯏꯅ ꯂꯥꯛꯄ ꯚꯔꯅꯥꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯁꯟꯗꯣꯛꯇ ꯂꯥꯛꯀꯦꯗꯤ ꯁꯤ ꯑꯣꯛꯇꯣꯁꯦ ꯋꯥꯏꯔ ꯂꯥꯛꯑꯣ ꯑꯗꯨꯅꯦ ꯁꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤ ꯈꯪꯍꯧꯔꯣꯀꯣ ꯕꯖꯥꯔ ꯅꯒꯥꯝꯄꯥꯜ ꯅꯠꯇꯦ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯑꯗꯨꯝ ꯎꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯑꯣꯛꯇꯣꯁꯦ ꯍꯦꯛ ꯎꯔꯕ ꯅꯨꯡꯗꯥꯡꯗꯗꯤ ꯂꯥꯏꯠꯅ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯁꯤꯒꯤ ꯑꯣꯛꯇꯣꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯔꯤꯖꯥꯔꯚ ꯇꯧꯕꯁꯨ ꯌꯥꯅꯤ ꯐꯔꯦ ꯐꯔꯦ ꯂꯩꯍꯧꯔꯒꯦꯀꯣ ꯆꯦ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ चक्र है लंबोर्गिनी मोई बर्मा बर्ना से आ जाओगे